ngasi je khoi gi Manipur gi khwai de gi saw festival Ningol Chakkawa numini masida khoi ningol singna ama ta ta gi khoi dana phamjari ba se rele kem da mayung mai thadok pi khaba masa kaina khiba mawa kaina khaba kaya ama adegi chhatra kaya ama inong no kaya ama mapun simang gi kuki singna phaga manghan khiba maya ama manghan khiba du gi nungai ta phongdo ba oina akhoi na si isoki khoi ni pi apon banda khoi sara hera ga Chakkawa le pa ka na phungjang che changchen ne ngasi Ningol Chakkawa numisida isok apun bagi oina akhoi sara hen bagi khongjang changchanjari bagi maramdi ngaji lilip kem da lairiba isilina punamak mogi yengaga akhoi Chakkawa se sahi madaina sahi ma baw Ningol jingna wana ngajarak pado akhoi ngasi lepjari aduna hujik paliba sarkar sina hujik thoiba thabakse athubu matamda solution pubiraknaba asisu sarkar gi pukning chingchinjari aduga hujik kukiga maitaiga ga lan soknari basa akhoi maitai na ngamni haibasi madi ngasigi Ningol Chakkawa da lepiba maitai gi oiba kano sida masi ai thajaba thamjai singje irang sina maram moira kanda ko maitai nupi akhoi maitai ima ibien singjigi di sahi magi Ningol Chakkawa haibase khwaidagi maru oiba numineba khwaidagi maru oiba Ningol singna khwaidagi nungaiba phongdok jagadaba numisida leibaki irang sina maram moiraga Ningol singgi Chakkawa thingbasida thamoi sokpa nungaitaba mayam ama yauraga sara helaga ibung ipa singjiga sak sara ama chaminabagi awaba nungaiba do leijadre aduduna nungaitaba phongdoga leibaki irang sina maram moiraga awaba che khangjare aduna sarkana athuba matamda na ani gi yengaga irang ase nemdhanaba matungda sugumba kaino se laktanaba sarkar gi maikaida miyeng changjan binaba athuba matamda haijari akoina ngasi aikoi isok maning chingya gi mara paibi imai bensing aikoina ngasi tawjariba pangthokjariba dharna asi matam kuirabagi haugi btagi sahi amadaina sahi ama phawbase Ningol oibi kaya na maitai nupi gi Ningol oibi kaya na mapam lamdamda pangjaba atai matamda mapam chali sigi wakhalon sida mai ngainari baneba halwarasu al mawol nahawarasu angang nupi angang punamana mapam da chatkani yana ngaijaba che aikoi tokthoga dharna sida khoi awana chak chara henbagi khongjang changdana phamjari base kaigino haibada aikoi hujik maitai leibak se aikoi iramdam se asukki mati awaba tangdu laita daba maisa langnaba haibidi lili kemda leiriba mayum mai thadok pi khraba masa kainaraba adegi satra kainaraba mapa kainaraba hinga hatana manga punamak siki awaba sarukse aikoina sia saruk khar yajabani adugi damakta khoi ngasi dharna maira pabi akhoi phamjariban ngasi akhoi wakal mi phamasida phamjariba aikoina maira pabi imai bel sing number singmang na phamjariba se akhoi gi nusiraba yalongwai dagi leiraklaba akhoi Ningol Chakkawa ba masin mopagi nusinaba sibu kangno kirangna maram moiduna aikoina Chakkawa se lepsare maram aduna masilenga na mateng yengba yaba karino habi yengbiyo haiduna aikoina hanna na haijari adugi sumamta amukasu aikoina laigidaba relief camp da lairiba isilina owana taraba singsigi mafamda so aikoina saruk yazari haina haijaraga tentakna losigiraba Narondagi hajilapa ching kuki militant singa Manipur gi suda leiba kuki militant singa Indian Army gi marumda Manipur gi praja punamakta piriba chaitheng sing asigi thengkhang kaya rakta Manipur gi praja khuding makta awa ana kaya muk nangkhaba matungda ngasi su leptana Manipur gi irang asibu laksinba ngamdana adumak leiri asigumlaba irang asiga mari lainana ngasi asi hiyangai gi nini panba Ningol Chakkawa numit lamdam sigi singmi tami ani gi Ningol oibi singna yamna nungaijaba haraujaba mapam lamdam gi mabung mopa oiba singa nungsi chanana leiminaba numit asida ngasidi mamsilakliba khunai asigi Ningol oibi singna hojinga wang apunba nupi luki jaga da leiriba laikai asigi Ningol oibi singna mapam lamdam da Chakkawa sataduna ngasigi awa ana taraba singya tamyada lojing loyada lanjena rakduna leiriba singi damakta khalluduna amuktang di Manipur da santi hanjen hanbira u haidana
ngasi asigumlaba wakat mifam asi phamjari maram aduna Bharat Sarkar amadi Manipur Sarkar anina athuba matamda tangdu laitadraba ngasigi Manipur gi phibam ase hana leijaramba nungsi sanana hingminaramba jingmi tami gi mari ado amutang gi puhan birau haina hojinga wanga punba nupi lukki maikai dagi haijabaga loinana ngasi amasung lairiba Manipur gi ningol oibi pumna makna ngasigi asigumlaba jingmi tami loijing loya dagi lanjenariba pumna makida makta saruk yajariba pumna makna lamdam asida apunbagi oina santi amutang hanjin hanminerasi haina hojinga wanga punba nupi lukki maikai dagi ningsingjari masi hojing makhala kaina miyagi damaktani leibaki damaktani adana dana pambadi hojii leibaki oibe situation jigi oina haibadi asi ana leibaki damakte yaugiba adagi akoigi angang mari hojii phauda sirini changini khangdana leiriba sarkari mapi mapa oiba kamuna puthokdana thambiba sigi chumaram adagi lili kemda wana tadana leiriba kambugi damakta oina sahi amagi oina maitai gi oiba nupi sintagi oiba chakauba haidana lakpasi miyam punamangna cancel tawjaraga miyam leibak sigi oina awana tariba leitalare mayam sigi oina akoina dana oina phamchi adana koi phamjabani masiga mari leinana leibaki mapi mapa oiriba singdina hudi oiriba leibaki situation che nakalani maki yanana ba pubire eraga leibak tikna mara ina tingna pana hanage tumaina haidi shanti oina pamina dana mana magi lili kem da leiba kambu sumai mai mayung da halandana awa ana punama pu hanbiba hari ba ngang mari sisu thadok piba natragati sidagi ti hena akan ba khongjang ma miyang du oi ba changjalakani haibasi mapi mapa oi ba thamja ba ko la mingin para ku urage mingi po sai urage pa mi mai pa da lai sa ba kaya ko ko to ta ipo ni na kale mingi no ni oi ko no no ngai ti da ji sa ni ye ka sa ju ka de ti pam de no mai tha gra ba ni na ngasi ni mo ja ko ko ja ni ni sa pa pa ni so